Kurumjari Norris Window TV na sandokjariba nungtilgi paumiyeng tabiriba pumnamapu ahan mamaktada taram nokjari ngasi Imphal da phongkiba maruoiba pauche singi manungda maruoiba pauche oiriba huyelan pau amadi Naharol Thaudangi editor ge ayaba laujaraga pauche sa phongkiba maruoiba pausing pathukjari ahanbada local news Naga taruk fazan kibagi case NIA da sinaramdri Lenga ke Maikai dagi action taken report laktiba ningthokaba fawa piraknaba high court na yathang pikri Mamang tha me taraga humdoida Kangpokpi district ki Leilon Wi-Fi kuki kholdagi naga mi jam taruk fazan khaga mafom khangdana lairiba asigi matangda lengak na karamba action lokhat khrabage haibagi report lakliba ningthokaba numit fawagi manungda Manipur gi chief secretary na marik chumba report file toroknaba high court of Manipur na yathang pikre hairi hiramasiga mari lenana high court asida public interest litigation PIL thakiba petitioner gi advocate Dr Julius Riangmaina ngasi Manipur high court complex ta paumi singa unabada wafamasi fongdokhibani PIL asi Naga Lawyer Association Manipur gi President P Mark Khapaina file tawrakhibani case asida petitioner advocate oiba Julius Riangmaina fongdokpada Naga micham taruk fakibagi matangda mapum faba action taken report ama pikhalaknaba Manipur lenga ki chief secretary da court na yathang pikhibani chayol kayamarom thiba khangdana leiraklaba Naga micham taruk adugi leifam khangbinaba PIL adu file tawkhibani Mamang tha me tarahumdoida Naga micham taruk adu fazan kibadagi ngasi fawba hinglibra natraga sikhrabra haibadu karamatana khangbangamdana leiri masida makhoi taruki langla langjing khangbinaba PIL asi file tawrakhibani advocate Julius Riangmaina matung inna Naga micham taruk fazan kibagi case asi Manipur lenga ki maikaidagi National Investigation Agency da sinari haina lauthoklabashu deputy Solicitor General of India ge maikaidagi hiramasigi matangda NIA da wafam amada khanghalakpa leite Deputy Solicitor P Kiba Waroladu Mayek Sengna record tawduna leiri case asigi yathang hearing June 9 da lepkhre court file tawrakhiba petition asida mamang tha me 19 da Naga micham taruk Konsakul village da luhongbagi thorab ama yaururaga halakpada Saparmaina police station ge manung chanba Leilon Wi-Fi ge khunja kharana lambi thatuna thamlaga Naga taruk adu fazal hokibani fakiba miyoi taruk da punna nupa miyoi taragni pan fabagi manungda atai thadoraklaga Naga mi nupa taruk adu fazil laga lehoki case asi lengak na NIA da sinare lauthokhraba adubu lengak na ngasi fawba sinadana leirumkhibani Rajya Sabha Mikhal Sardana BJP ki mire oiregani Election Commission of India na mamang thagi takkongani thoida state tara dagi Rajya Sabha ge member oiriba singi matam chatliba tha June dagi hauraga July fawba ki manungda loirega dabana makhoi gi mahut sinanaba member kungamari khanbagi vinyl election loinana member ohungina by election pangthoklagani haina lauthokiba matungina tha asigi amada Manipur gi amata ngairaba sit asigi sumikhal pangthoklagani haina Manipur Legislative Assembly ki Secretary su oiriba Mikhal asigi returning officer na notification thokraba matungda state asigi oina BJP gi maikaidagi party asigi Manipur Pradesh ki president ki thau puraklibi adhikari mayum sarda na mirep oiregani hairi hiramasigi matangda ngasi New Delhi gi Dindayal Upadhyay Marg ta leiba BJP gi office tagi cherola mathoktuna Mikhal asida BJP gi mirep oigedaba State taruki mirep lauthorakpada Manipur gi oina mahak yaurakhibani Cherol asida BJP gi oina Arunachal Pradesh Gujarat Madhya Pradesh Rajasthan amasung Odisha da mirep ogedaba singi ming lauthorakhi BJP gi maikaidagi tha asigi taragni panda pangthokadoriba Rajya Sabha gi apunba member kuntare khannabagi mikhalda mirep ogedaba sing maming sing lauthorakpada Manipur gi A sarda yaurokpadagi party asigi Manipur Pradesh ki oiba thaupuba amada social media da viral oirakliba BJP gi lamai ani panba cherol asi chumlabra haina hanglubada chumle hairakhi cherol asi ki copy ba fawba pauchi asi da pirakhi
BJP Manipur Pradesh ki President ki thabak purakhibi A Sardana mikhal asida Manipur gi oina BJP ki mirep oiragadabani karamba matamda mikhal asigi damakta nomination file tawgadagi hanglubadadi numit afaba ama yenglaga tawragani haina phongdoraki Panba yabadi Manipur Legislative Assembly ki Secretary su oiriba mikhal asigi returning officer na thasigi amada thokiba notification amadadi numit adudagi hauraga thasigi nipan gi ayuk pung 13 dagi nungthil pung 3 fawbagi manungda candidate amana mahaki nomination paper pishin banatraga mahaki proposal singna mikhal asigi returning officer natraga assistant returning officer da pishin naba yagani haina phongdokhrabani Pishalakpa Media Che Singi Scrutiny na Thasigi Mapangi Ayupung Taramathoida Assembly Secretary Pangthokani Hainasu Khanghalakibani Manipur gi oina mikhal asida lamba tawnagadaba oiregana Thasigi Tarani Pangi Ayupung Mapandagi Nungthil pung mari fawbagi manungda vote thadanagadabani hairakibani Kolkata da punaba hotnaramba brown sugar kg mari hena airport gi fari ngasi ayuk pung 13 minit kumnom tarakpada Imphal airport gi Kolkata tamna paigedaba Indigo flight amada tonggadaba passenger anina brown sugar kilo mari punanaba hotnarambadagi fari hairi brown sugar ga konana faraba singde kyamgai oinam lokondagi KH Sabir Ahmad apokpa Burauddin amasung mafamasida say Syed Sabir Ali apokpa Syed Nazar Ali kawi hairi Makhoi ani na brown sugar sing asi ningthijana yomlaga makhoi na paiba hand baggage ki manungda hapsinduna flight tongana ba hotnarambani baggage asi airport asida mathau pangthokliba CISF ki personal singna x-ray machine sizinaduna check tawbada brown sugar sing asi yaure haiba khangbadagi makhoi anibu drug sing asiga konana fabani hairi National News amuk pathokchari ngasi minister taranithoi hapchinduna Assam laingak chokthokadori ngasi nongthil pung 12 minute nifumanga chatpa matamda Guwahati da laiba Jyoti Vishnu Kala Mandir da Himanta Bishwana luchingba NDA laingak ki MLA taranithoi cabinet minister singoina wasak lauragani wasak lauraba matungda CM Himanta Bishwana education finance amadi health na chingba portfolio yenthokadori Anauba Minister Taranithoi asi tharaga Assam gi Council of Minister gi Mapangal Taratre Yauragani Constitution na Chana Kanglong gi Makhada member Chamaga Kuntaruk leiba Assam Assembly da Yamlabada ahenba ministerial slot anidi tungda expansion tongnabagi damakta hanghanduna thamgani hairi Modi lengak na nupi angang miraire haibasi NFHS ki survey na udli. Center da laiba Modi na luchingba lengak asina laiba ka sigi nupi oibi sing amadi angang sing bu miraire haibasi National Family Health Survey mayek sing na udle haina Congress President Malik Arjun Kharge na phongdokri. Mahak na hai NFHS ki data da India da angang manga gi manungda amadi acute malnutrition loinana hingli apun ba angang masing saruk ahum thokpagi amana masagi lumpham thokpa arumbagi changdagi hanthana lumduna masa fatana hingli chahi 15 dagina nifu mapan fawbagi manungda leiba nupi chada 53 rom anemic oire amasung nupi manga gi manungda ama machangoiba chinjak chaba fangdaba masa sona hingli haina mayek sengna phongdorakle haiki
Khargena makha taraduna data asina takpadi Modi lengakna leibaka sigi nupi angangbu healthcare amasung nutrition gi lamda thawoi bidaba amasung mirai bibanatana asigumba lengak ki ashoiba kaya sibu data da mami tahandana ba corruption thamna ba honare takpani BJP gi lengak asina makoi gi ashoiba corruption ba gi damakta sotha hauraba singi machin menena ba amasung media da miyam bulana lamjing na ba honaduna matam pumna makta Modi gi mingchat thiandana ba honaduna leire haiki International news mo patok chari Lebanon ceasefire na West Asia gi lan warishin purakpada khumang chawshil halagani Washington United States na wayenduna Israel amasung Lebanon gi marakta anauba ceasefire thamna bayanakri US na lawrakliba khongthang asi West Asia da soknariba lan asi loishinana ba honabada na chawna khumang chawshil lagani haina President Trump administration na phongdokri West Asia da sokna riban lanasi warushin purakpada Tehran gi maikedi Lebanon da ceasefire thamnarabadi ingtapa puraknabagi khongthang singda sarukiyagani amasung ikai khumnagani haina phongdoktuna lakhibani US na waten duna Israel amasung Lebanon gi marakta anauba ceasefire thamnaba ayaba pinakhiba adu pung kunmari gi manungda chatnaragani haina Lebanon gi President Joseph Aoun na phongdokri Israel gi lanmi singna Lebanon gi khathangba sarukta miyoi taruk hathiba amasung US amadi Iran lanmi gi marakta ngarang Gulf region da khothokna khraba matungda ngasi Israel amasung Lebanon gi marakta ceasefire thamnanabagi khongthang asi lokhatkibani Lebanon amasung Israel gi marakta achauba ceasefire thamnanabagi warip lokhiba adubu Israel gi National Security Minister Itamar Ben-Gvir yamna chawba asoiba amani haina phongdokhibaga loinana US ki pautak asina Prime Minister Benjamin Netanyahu bu aranba Philip amada chingsin halle haiki Minister asina anauba ceasefire asibu yaningdaba phongdokpaga loinana Lebanese lengakta makhal amatagi thajaba leite amasung ceasefire gi yanaba asi thabakta ontokloidabani haiki Lebanon lengak asi Hezbollah militant group ki mapang amani haina Minister Itamar Ben-Gvir phongdokpaga loinana militant group asina litani gi kha thangba mafam singda kaidaungaida thadokloi haiki Sri Lanka da care home mai chakpada miyoi tarani thoi shikri Sri Lanka da care home ama mai chakpada miyoi tarani thoi shikre amasung tarukna shokre hairi thaudok aduga mari leinana home adugi manager police na fazin kre hairi official singna phongdok kibada agency gi paw amana hai maihau langpoki thaudok adu Colombo gi Vatagoda da hangba Maupia Sewana adults home da thokibani home adu da puning wakhal gi leina mayuk nariba ahaloiraba sing amadi naha sing lei hairi mai chakpa matamadu da home adu da resident home drama thoi lei haina authority da phongdor kibaga loinena thaudok adu da chahi 13 ta ungairiba naha amasu yauki hairi Aroibada Congo da revel na miyoi kuntra hat kri Congo da Ebola lai chathoktura mafamadu gi miyam awaba mayok naringai cherekta revel group singalanda duna miyoi kuntra hena hat kri hairi ngarangi anganba ayukta revel group singna North Kivu gi Veni city da akoibada leiba khungang ahom da minungshi leitana miyoi kuntra halam kibani hairi Islamic State ka khosamaduna chatminariba militia group ama oiriba Allied Democratic Forces na Eastern Congo gi Matete Mamuli amasung Kitoho khungang singda thokiba mihat mipung gi thodok sing adubu akan mamongda yaningdaba phongdokki mafam adugi community leader ama oiriba Isak Kawalamina ADF ke rebel singna motorcycle singda tongduna laklaga khungang adu da leiriba yum sing mai thabada natana miyoi kayasu fazin kibani
Rebel Group singaduna michom kaya sufaduna puki hairi thodogasing thoktringagi mamangda hawkhiba thangjagi ahing nongyaidasu Rebel Militia Group asina Beni City da changshilakhi hairi Hairiba mafam ase kumja lising aniga kungamathoi hauna DRC military na lengakpa mafamni Rebel Group singaduna khonja singmu manga kaktuna hatpada natana nongmaine kaptuna hatkhi hairi mitna uhoba singi paudamda Rebel Group singna nupa nupi amasung angang yauna miyoi kungi mathakta hatlamkhibani hairi Northeast Window TV na sandokjariba nungthilgi pau matang ase loshinjari biyeng tabiri ba pomna mapu amuka suhanna khurumjari Admission open. National Institute of Electronics and Information Technology NELIT Imphal-gi tongan ba course singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA, MCA, MTech, AI and ML, MSc IT, MSc Bioinformatics ki oina registration tobagi aroiba numi lagliba June gi tarik 12 ni entrance test na June gi tarik 13 ta phangthokani BCA, BSc Computer Science, BTech, AI and ML gi registration tobagi aroiba numi na Megi tang kunni entrance test na Megi tarik 13 da phangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free oijagani pijariba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani